mayambu khurumjari ꯑꯩꯈꯣꯏꯅ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯏꯄꯤꯁꯣꯗ 5 ꯐꯥꯎꯕ ꯃꯌꯥꯝꯅ ꯇꯥꯍꯟꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯄꯤꯁꯣꯗ 6 ꯑꯁꯤꯗꯅ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯍꯤꯡꯗꯨꯃ ꯌꯥꯝꯅ ꯋꯥꯅ ꯁꯪꯕꯥꯅꯕꯤ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯗꯨꯅ ꯎꯏꯊꯈ꯭ꯔꯦ ꯅꯣꯡꯁꯨ ꯉꯥꯜꯂꯛꯇꯨꯅ ꯊꯣꯡꯅꯥꯎꯗꯒꯤ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯥꯎꯖꯤꯜꯂꯛꯄꯗꯨꯗ ꯁꯪꯕꯥꯅꯕꯤ ꯃꯃꯤꯠꯇꯨ ꯅꯣꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯀꯩꯅꯣ ꯊꯣꯡꯅꯥꯎꯒ ꯍꯥꯡꯉ ꯂꯩꯔꯝꯃꯤꯁꯤꯅ ꯑꯩꯕꯨ ꯉꯔꯥꯡ ꯂꯣꯟꯁꯤꯜꯂꯝꯗꯥꯏꯅꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯄꯨꯔꯣꯏꯕ ꯖꯤꯇꯦꯟꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯁꯪꯕꯥꯅꯕꯤ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯜꯂꯛꯏ ꯑꯣ ꯇꯥꯃꯣꯅ ꯍꯥꯡꯗꯣꯛꯄ ꯑꯣꯏꯔꯝꯕꯅꯤ ꯃꯥ ꯍꯧꯒꯠꯈꯤꯕ ꯃꯥꯜꯂꯦ ꯃꯥ ꯍꯧꯒꯠꯈꯤꯕꯒ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯑꯉꯥꯡꯁꯤꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯖꯈꯤꯁꯅꯨ ꯍꯧꯗꯣꯛꯂꯔꯣꯏ ꯇꯨꯞꯁꯤꯛꯀ ꯑꯝꯇ ꯐꯥꯔꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯁꯪꯕꯥꯅꯕꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯌꯥꯏ ꯀꯥ ꯌꯧꯔꯛꯄꯒ ꯏꯃꯨꯡꯒꯤ ꯊꯣꯡꯗꯨꯁꯨ ꯃꯅꯨꯡꯗꯒꯤ ꯄꯨꯅꯥ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯉꯛꯉꯛꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯍꯩꯃꯥ ꯇꯥꯃꯣꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯒ ꯊꯣꯡꯁꯨ ꯍꯥꯡꯂꯝꯗꯦꯅꯦ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯏꯃꯨꯡꯗ ꯀꯣꯏꯀꯧ ꯀꯧꯔꯛꯏ ꯇꯥꯃꯣ ꯇꯥꯃꯣ ꯇꯥꯕ꯭ꯔꯣ ꯀꯥꯏꯗ ꯂꯩꯒꯦ ꯁꯪꯕꯥꯅꯕꯤꯅ ꯀꯧꯔꯛꯄꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃꯅ ꯈꯨꯝꯃꯛꯏ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯁꯪꯕꯥꯅꯕꯤ ꯀꯔꯤꯁꯨ ꯈꯟꯗ ꯅꯣꯛꯂꯒ ꯏꯁ ꯌꯥꯔꯦꯀꯣ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗꯒ ꯑꯃꯨꯛ ꯁꯥꯖꯜꯂꯛꯑꯦꯃꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯉꯟꯇꯥꯅ ꯍꯧꯒꯠꯈ꯭ꯔꯒ ꯊꯣꯡꯁꯨ ꯑꯝꯇ ꯍꯥꯡꯂꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯉꯥꯡꯂꯝꯕꯗꯨꯁꯨ ꯇꯨꯃꯤꯟꯅ ꯆꯦꯛꯃꯨꯛ ꯂꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯪꯕꯥꯅꯕꯤ ꯆꯤꯡꯅꯅ ꯆꯥꯛꯁꯪꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯄꯥꯈꯠꯅ ꯑꯩꯃꯥ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦꯅꯦ ꯃꯅꯤꯡ ꯊꯣꯡꯁꯤꯁꯨ ꯂꯣꯜꯂꯝꯃꯤ ꯇꯥꯃꯣꯗꯨꯕꯨ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯍꯥꯏꯗꯨꯅꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯁꯪꯕꯥꯅꯕꯤ ꯊꯣꯡ ꯍꯥꯡꯒꯦ ꯇꯧꯕꯒ ꯃꯌꯥꯏ ꯀꯥꯒꯤ ꯊꯣꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯛꯂꯛꯏ ꯁꯪꯕꯥꯅꯕꯤ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯕꯣ ꯎꯄꯨꯁꯤꯕꯨ ꯅꯤꯛꯂꯛꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯂꯗꯨꯅ ꯎꯄꯨ ꯃꯊꯛꯇ ꯇꯞꯅ ꯌꯦꯡꯈꯠꯂꯛꯏ ꯁꯪꯕꯥꯅꯕꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯏꯃꯥ ꯃꯄꯨꯔꯣꯏꯕ ꯖꯤꯇꯦꯟ ꯎꯄꯨ ꯃꯊꯛꯇꯨꯗ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯅ ꯃꯃꯤꯠꯇꯨꯁꯨ ꯅꯥꯝꯃ ꯑꯃꯅ ꯃꯊꯛꯇ ꯌꯨꯡꯅ ꯌꯦꯡꯈꯠꯂꯤ ꯑꯗꯨꯒ ꯅꯥꯝꯃ ꯑꯃꯅ ꯃꯈꯥꯗ ꯁꯪꯕꯥꯅꯕꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯆꯤꯟꯗꯨꯁꯨ ꯍꯥꯏꯐꯦꯠ ꯄꯩꯅ ꯅꯣꯛꯂꯒ ꯃꯈꯨꯠ ꯈꯨꯕꯥꯛꯀ ꯈꯨꯅꯝꯒꯁꯨ ꯑꯣꯟꯊꯣꯛꯅꯗꯨꯅ ꯐꯝꯗꯨꯅ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯪꯕꯥꯅꯕꯤ ꯃꯁꯥꯗꯨ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯤ ꯀꯤꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯀꯟꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯤꯁꯛ ꯑꯃꯗ ꯊꯦꯡꯖꯤꯜꯂꯤ ꯃꯤꯁꯛ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯄꯨꯔꯣꯏꯕ ꯖꯤꯇꯦꯟꯕꯨꯅꯤ ꯁꯪꯕꯥꯅꯕꯤ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯂꯛꯄꯗ ꯃꯄꯨꯔꯣꯏꯕ ꯖꯤꯇꯦꯟ ꯑꯣꯏꯔꯝꯕꯗꯨꯗ ꯈꯝꯊꯦꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯪꯕꯥꯅꯕꯤ ꯏꯃꯨꯡꯗ ꯃꯄꯨꯔꯣꯏꯕꯒꯤ ꯂꯩꯍꯧꯔꯤꯕ ꯁꯛꯐꯝ ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯩꯔꯝꯂꯤꯕ ꯁꯛꯐꯝ ꯑꯗꯨꯒ ꯋꯥ ꯇꯝꯕ ꯅꯪꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯖꯤꯇꯦꯟ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯪꯕꯥꯅꯕꯤ ꯇꯥꯕ꯭ꯔꯣ ꯁꯦ ꯃꯤꯠꯁꯦ ꯄꯥꯡꯉꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯡꯈꯠꯇꯨꯅ ꯍꯥꯏꯔꯤ ꯖꯤꯇꯦꯟ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯪꯕꯥꯅꯕꯤꯒꯤ ꯃꯃꯥꯏꯗ ꯆꯥꯏꯁꯤꯜꯂꯤ ꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯪꯕꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯁꯪꯕꯥꯅꯕꯤ ꯃꯃꯤꯠꯇꯨ ꯇꯞꯂꯤ ꯄꯥꯡꯂꯛꯇꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯖꯤꯇꯦꯟꯗ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯍꯧꯖꯤꯛꯃꯛ ꯏꯃꯥ ꯃꯥꯏꯕꯤꯗꯣ ꯊꯨꯅ ꯑꯝꯇ ꯀꯧꯕꯤꯔꯨꯆꯣ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯖꯤꯇꯦꯟꯅ ꯑꯃꯨꯛ ꯁꯦ ꯐꯖꯅ ꯋꯥꯈꯜ ꯇꯥꯅ ꯑꯝꯇ ꯍꯧꯒꯠꯂꯨꯁꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯐꯖꯅ ꯍꯥꯏꯌꯣ ꯖꯤꯇꯦꯟꯅ ꯁꯪꯕꯥꯅꯕꯤꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯃꯥꯡꯒꯣꯜꯗ ꯅꯤꯡꯊꯤꯅ ꯐꯝꯍꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯁꯥꯗꯣ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ ꯁꯪꯕꯥꯅꯕꯤ ꯇꯧꯗ꯭ꯔꯦ ꯇꯥꯃꯣ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯉꯔꯥꯡꯒꯤ ꯑꯃꯥꯏꯕꯤꯗꯣ ꯑꯝꯇ ꯊꯨꯅ ꯀꯧꯕꯤꯔꯨꯆꯣꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯃꯨꯡ ꯆꯪꯕ ꯉꯝꯃꯔꯣꯏ ꯖꯤꯇꯦꯟꯅ ꯍꯣꯏ ꯐꯔꯦ ꯑꯩ ꯍꯧꯖꯤꯛ ꯊꯨꯅ ꯀꯧꯔꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒꯦ ꯅꯪ ꯁꯤꯗ ꯃꯆꯤꯂꯦꯟꯗꯨꯅ ꯂꯩꯔꯝꯃꯨꯀꯣ ꯁꯪꯕꯥꯅꯕꯤꯁꯨ ꯍꯣꯏ ꯂꯩꯔꯝꯒꯦ ꯈꯤꯇꯪꯗꯤ ꯊꯨꯕꯤꯔꯛꯎꯀꯣ ꯖꯤꯇꯦꯟꯁꯨ ꯄꯔꯞ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯑꯌꯨꯛ ꯑꯉꯟꯕ ꯑꯣꯏꯕꯅ ꯂꯝꯕꯤꯗꯨ ꯏꯆꯤꯛ ꯆꯤꯛꯏ ꯖꯤꯇꯦꯟ ꯋꯥꯈꯜ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯏ ꯀꯩꯅꯣ ꯁꯪꯕꯥꯅꯕꯤꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯤꯕꯣ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯕꯣ ꯋꯥꯅ ꯑꯔꯩꯕ ꯄꯩꯁꯥ ꯈꯔ ꯇꯨꯡꯁꯤꯟꯗꯨꯅ ꯌꯨꯝ ꯏꯪꯈꯣꯜꯁꯤꯁꯨ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯁ ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯁꯥꯗꯣꯔꯤꯗ
ꯑꯩꯈꯣꯏꯕꯨ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯍꯟꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ? ꯁꯣꯜꯂꯕ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯐꯅ ꯀꯟꯅꯗꯤ ꯌꯥꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯂꯝ ꯍꯦꯟꯗꯨꯅ ꯃꯈꯣꯏꯕꯨ ꯃꯤꯔꯥꯏꯈꯤꯕꯅꯤ꯫ ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ꯫ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯆꯪꯖꯔꯛꯂꯒꯦ ꯍꯥꯏꯔꯨꯈꯤꯗ꯭ꯔꯥ? ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯨ ꯍꯦꯟꯗꯣꯔꯛꯂꯤ꯫ ꯖꯤꯇꯦꯟꯅ ꯉꯔꯥꯡꯒꯤ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟꯁꯤꯗ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯩꯕꯨ ꯃꯤ ꯑꯃꯠꯇ ꯂꯥꯛꯄꯁꯨ ꯎꯗꯦ꯫ ꯑꯍꯥꯟꯕ ꯂꯩꯔꯤꯕ ꯌꯨꯝꯁꯤꯗ ꯍꯦꯛꯇ ꯆꯪꯉꯒ ꯍꯪꯉꯁꯤꯔꯅꯦ? ꯍꯣꯏꯗ, ꯍꯪꯕ ꯍꯥꯏꯗꯨꯅꯤ, ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯒꯦꯠꯇꯨ ꯊꯤꯜꯂꯒ ꯀꯧꯏ꯫ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯇꯥꯕꯤꯕ꯭ꯔꯣ? ꯌꯨꯝꯗꯨꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯏꯁꯪꯗꯒꯤ ꯂꯥꯏ ꯁꯦꯕꯥ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥꯟꯗ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯔꯦ ꯇꯥꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯣ, ꯑꯩ ꯊꯣꯡꯁꯦ ꯍꯥꯡꯖꯔꯛꯀꯦ, ꯏꯁꯥꯗꯣ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯌꯨꯕ꯫ ꯖꯤꯇꯦꯟ ꯃꯁꯥꯗꯨ ꯈꯤꯇꯪ ꯒꯦꯠꯇꯨꯗꯒꯤ ꯍꯟꯗꯣꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯒꯦꯠꯇꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯅꯨꯄꯤ ꯑꯗꯨꯅ, ꯍꯩꯃꯥ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯔꯥꯡ ꯂꯥꯏꯕꯨꯡꯗ… ꯖꯤꯇꯦꯟ ꯅꯨꯄꯤꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯥꯅꯦ ꯏꯃꯥ, ꯑꯩ ꯉꯔꯥꯡ ꯊꯦꯡꯅꯕꯗꯨꯅꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯩꯗꯤ ꯏꯃꯥꯒꯤ ꯌꯨꯝꯁꯦ ꯀꯔꯝꯕꯅꯣ ꯍꯪꯒꯦꯗꯅ ꯆꯪꯖꯔꯛꯄꯅꯦ, ꯂꯥꯏꯅ ꯆꯥꯟꯕꯤꯗꯨꯅ ꯊꯦꯡꯅꯍꯜꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯂꯛꯑꯣ, ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯅꯕ꯫ ꯖꯤꯇꯦꯟꯁꯨ ꯒꯦꯠꯇꯒꯤ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯏꯃꯥ, ꯌꯥꯔꯒꯗꯤ ꯌꯨꯝ ꯐꯥꯎꯗꯪ ꯈꯤꯇꯪ ꯊꯨꯅ ꯆꯠꯂꯨꯁꯦ, ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯁꯥꯗꯨ ꯃꯦꯟ ꯃꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯅ ꯂꯩꯍꯧꯏ꯫ ꯁꯨꯟꯗꯔꯤꯅ, ꯉꯥꯏꯈꯣ ꯑꯗꯨꯗꯤ ꯑꯩ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯂꯨꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯤ ꯑꯉꯧꯕ ꯑꯃꯗ ꯃꯌꯣꯝ ꯑꯃ ꯌꯣꯝꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯖꯤꯇꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯖꯤꯇꯦꯟꯁꯨ, ꯍꯣꯏ ꯏꯃꯥ, ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯖꯤꯇꯦꯟ ꯃꯥꯡ ꯊꯥꯗꯨꯅ ꯒꯦꯠꯇ ꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯟꯗꯔꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯂꯥꯏꯁꯪꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯂꯒ ꯊꯣꯛꯂꯛꯂꯦ꯫ ꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯒ ꯖꯤꯇꯦꯟꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯖꯤꯇꯦꯟꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯁꯪꯕꯥꯅꯕꯤ ꯌꯥꯝꯅ ꯋꯥꯅ ꯃꯥꯡꯒꯣꯜꯗ ꯉꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯟꯖꯨ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯃꯥ, ꯃꯃꯥ! ꯁꯪꯕꯥꯅꯕꯤ ꯃꯆꯥꯅ ꯏꯃꯨꯡꯗꯒꯤ ꯀꯧꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯍꯩꯃꯥ, ꯑꯉꯥꯡꯁꯨ ꯍꯧꯒꯠꯂ ꯃꯥꯜꯂꯤꯅꯦ, ꯑꯩꯕꯨ ꯏꯃꯨꯡꯗ ꯆꯪꯉꯁꯤꯔꯅꯦ? ꯉꯁꯥꯏꯒꯤꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯅ ꯎꯔꯤꯔꯕ? ꯑꯩ ꯑꯣꯟꯊꯣꯛꯅꯗꯤ ꯀꯤꯈ꯭ꯔꯦꯗ꯫ ꯁꯪꯕꯥꯅꯕꯤ ꯇꯞꯅ ꯊꯣꯡꯅꯥꯎꯗ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯊꯣꯏꯕꯤ, ꯃꯃꯥ ꯁꯤꯗ ꯂꯩꯌꯦ, ꯂꯥꯛꯑꯣ, ꯊꯣꯛꯂꯛꯑꯣ ꯃꯄꯥꯟꯁꯤꯗ꯫ ꯑꯟꯖꯨ ꯐꯃꯨꯡ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯪꯕꯥꯅꯕꯤꯒꯤ ꯃꯃꯤꯠꯅꯔ ꯀꯩꯅꯣ ꯃꯆꯥꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯃꯁꯨ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯁꯪꯕꯥꯅꯕꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯊꯣꯏꯕꯤ, ꯂꯥꯛꯑꯣꯁꯦ, ꯁꯠ ꯁꯠ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ, ꯃꯃꯥ ꯂꯩꯌꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯟꯖꯨꯅ ꯑꯃꯨꯛ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯑꯩꯒꯤ ꯈꯣꯡꯗ ꯀꯅꯥꯅꯣꯝꯅ ꯐꯥꯗꯨꯅ ꯊꯝꯃꯦ, ꯃꯃꯥ ꯅꯪ ꯑꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ, ꯑꯩ ꯌꯥꯝꯅ ꯀꯤꯖꯩꯌꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯪꯕꯥꯅꯕꯤ ꯂꯩꯕ ꯉꯝꯗ ꯄꯥꯈꯠꯄ ꯑꯀꯤꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯟꯖꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯟꯖꯨꯗꯤ ꯏꯁꯤ ꯁꯤꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯪꯕꯥꯅꯕꯤ ꯇꯨꯝꯂꯤꯕꯤ ꯃꯆꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯒꯦ ꯈꯟꯗꯨꯅ ꯄꯝꯈꯠꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯍꯔꯥꯎꯅ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯨꯁꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟ ꯑꯃꯨꯛ ꯍꯥꯡꯗꯣꯛ ꯇꯧꯗꯨꯅ ꯁꯥꯟꯅꯔꯛꯏ꯫ ꯁꯪꯕꯥꯅꯕꯤ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯤꯅ ꯃꯁꯥꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯕꯗꯤ ꯐꯪꯂꯝꯗꯦ꯫ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯩꯈꯣꯏꯕꯨ ꯑꯣꯠꯂꯒ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯤ ꯀꯩꯗꯅꯣ? ꯁꯪꯕꯥꯅꯕꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯂꯣꯏꯕꯒ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯁꯪꯕꯥꯅꯕꯤꯁꯨ ꯌꯥꯝꯅ ꯀꯤꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯇꯨꯅ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯐꯝꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯝꯂꯤꯕ ꯑꯉꯥꯡꯗꯨ ꯃꯍꯥꯛ ꯍꯟꯅꯗꯤ ꯌꯦꯡꯉꯨꯗꯦ, ꯑꯗꯨꯃꯛ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠꯅ ꯁꯪꯕꯥꯅꯕꯤꯒꯤ ꯃꯅꯒꯟꯗ ꯇꯞꯅ ꯅꯥꯜꯂꯛꯄꯒꯨꯝ ꯄꯥꯏꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯗꯨꯁꯨ ꯃꯤꯒꯤ ꯈꯨꯠꯁꯥ ꯃꯥꯟꯗꯕ ꯀꯗ꯭ꯔꯛ ꯀꯗ꯭ꯔꯛ ꯂꯥꯎꯕ ꯌꯥꯝꯅ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯃꯥꯜꯂꯤ꯫ ꯁꯪꯕꯥꯅꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯤ ꯈꯟꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯆꯥꯊꯣꯏꯕꯤ? ꯅꯪꯕꯨ ꯍꯧꯒꯠꯂꯕꯣ? ꯁꯦ, ꯄꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯦ, ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯎꯔꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯌꯦꯡꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯟꯖꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯩꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯈ꯭ꯔꯕ ꯄꯨꯡꯀꯥ ꯀꯥꯊꯦꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯃ
ꯀꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯉꯥꯡꯗꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯏ꯫ ꯁꯪꯕꯥꯅꯕꯤ ꯂꯥꯎꯗꯨꯅ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯁꯪꯕꯥꯅꯕꯤꯅ ꯄꯝꯂꯤꯕꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯟꯖꯨꯕꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯐꯠꯇꯕ ꯁꯛꯇꯝ ꯀꯥꯏꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯎꯍꯟꯗꯨꯅ ꯃꯆꯥꯕꯨ ꯃꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯅꯕ ꯁꯤꯜꯂꯛꯄꯅꯤ꯫ ꯑꯟꯖꯨ ꯁꯨꯃꯥꯡꯗ ꯇꯨꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯏꯟꯊꯨꯔꯤꯁꯦ? ꯃꯃꯥ, ꯅꯪ ꯌꯥꯝ ꯐꯠꯇꯦ, ꯇꯨ ꯈꯨꯠꯀ ꯂꯣꯏ ꯇꯠꯂꯦ꯫ ꯁꯪꯕꯥꯅꯕꯤ ꯃꯆꯥ ꯑꯟꯖꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯑꯃꯨꯛ ꯀꯣꯜꯂꯤ꯫ ꯏꯆꯥꯊꯣꯏꯕꯤ, ꯃꯃꯥ ꯉꯥꯎꯔꯦ, ꯃꯃꯥꯁꯦ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯇꯁꯦꯡꯕꯃꯛꯅꯤ ꯁꯪꯕꯥꯅꯕꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯑꯉꯥꯎꯕꯤ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯑꯟꯖꯨꯁꯨ ꯀꯞꯂꯒ, ꯃꯃꯥ ꯇꯣꯛꯑꯁꯦ, ꯀꯞꯄꯅꯨ, ꯑꯩꯈꯣꯏ ꯕꯣꯕꯣꯍꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯦ, ꯁꯤꯗ ꯂꯩꯔꯨꯒꯨꯝꯁꯦ, ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯗꯤꯌꯦ ꯃꯃꯥ꯫ ꯁꯪꯕꯥꯅꯕꯤꯅ, ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯆꯠꯂꯗꯕꯅꯦ, ꯁꯦ ꯕꯕꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯦ, ꯂꯥꯛꯑꯅꯤ, ꯂꯥꯛꯑꯣ ꯊꯣꯡꯒꯥꯜꯗ ꯊꯣꯛꯑꯒ ꯌꯦꯡꯂꯨꯁꯦ꯫ ꯁꯪꯕꯥꯅꯕꯤ ꯃꯆꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯊꯣꯡꯒꯥꯜ ꯑꯃ ꯊꯣꯛꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯖꯤꯇꯦꯟꯒ ꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯒꯁꯨ ꯄꯨꯟꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯔꯛꯏꯁꯤꯕꯣ? ꯏꯃꯥ, ꯈꯔ ꯊꯨꯅ ꯑꯝꯇ ꯂꯥꯛꯄꯤꯌꯨ꯫ ꯃꯥꯏꯕꯤ ꯁꯨꯟꯗꯔꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄꯒ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯟꯗꯨꯅ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯂꯛꯏ꯫ ꯖꯤꯇꯦꯟꯒ ꯁꯪꯕꯥꯅꯕꯤꯒꯁꯨ ꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯅ ꯇꯧꯔꯛꯂꯤꯕꯗꯨ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯅꯩ꯫ ꯁꯨꯟꯗꯔꯤ ꯇꯞꯅ ꯃꯁꯥ ꯐꯥꯊꯖꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯁꯤꯗ ꯑꯩꯒꯤ ꯐꯤ ꯑꯃ ꯊꯥꯎ꯫ ꯐꯅ ꯂꯨꯗꯧꯔꯤ, ꯇꯍꯥ ꯇꯧꯁꯤꯟꯕꯁꯨ ꯌꯥꯔꯣꯏ, ꯃꯇꯝ ꯆꯪꯒꯗꯧꯔꯤ꯫ ꯖꯤꯇꯦꯟ ꯏꯃꯨꯡꯗꯒꯤ ꯐꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯕꯨ ꯐꯝꯍꯜꯂꯤ꯫ ꯁꯨꯟꯗꯔꯤꯅ, ꯂꯥꯎ, ꯅꯈꯣꯏꯁꯨ ꯁꯤꯗ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯐꯝꯃꯨ, ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯖꯤꯇꯦꯟꯒ ꯁꯪꯕꯥꯅꯕꯤꯒꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯁꯪꯕꯥꯅꯕꯤ ꯃꯆꯥꯅꯨꯄꯤ ꯑꯟꯖꯨꯁꯨ ꯃꯇꯝꯕꯥꯛꯇ ꯄꯝꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯅ, ꯌꯦꯡꯉꯨ, ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯋꯥꯡ ꯑꯣꯏꯔꯞꯅ ꯂꯩꯕ ꯅꯥꯀꯟꯒꯤ ꯏꯆꯨꯝ ꯇꯥꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯐꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯦ ꯐꯠꯇꯕ ꯄꯣꯠꯅꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯐꯠꯇꯕ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯥꯏꯅꯤꯡꯊꯧꯁꯤꯁꯨ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯑꯩꯅ ꯅꯣꯡꯃ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯆꯤꯡꯅꯈ꯭ꯔꯕꯅꯤ꯫ ꯏꯃꯥ, ꯋꯥꯁꯦ ꯍꯦꯛꯇ ꯁꯝꯖꯤꯜꯂꯛꯑꯒꯦ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯊꯋꯥꯏ ꯈꯔꯅ ꯅꯈꯣꯏꯕꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯈꯣꯏꯗ ꯑꯣꯠ ꯅꯩꯗꯨꯅ ꯑꯋꯥꯕ ꯄꯤꯔꯤꯕ ꯊꯋꯥꯏ ꯑꯁꯤꯕꯨꯗꯤ ꯊꯣꯏꯅ ꯐꯠꯇꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯁꯥꯟꯅꯍꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯀꯅꯤ, ꯑꯗꯨꯕꯨ ꯌꯦꯡꯁꯤ, ꯑꯩ ꯑꯉꯝꯕ ꯎꯄꯥꯏ ꯇꯧꯗꯨꯅ ꯀꯜꯂꯒꯦ ꯈꯜꯂꯦ꯫ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯅꯣꯏꯅ ꯃꯈꯥ ꯇꯥꯅ ꯂꯩꯒꯦꯗꯤ ꯈꯜꯂꯅꯨ꯫ ꯑꯩꯅ ꯁꯤ ꯍꯥꯏꯗꯅ ꯅꯈꯣꯏ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯁꯨ ꯌꯥꯔꯔꯣꯏ꯫ ꯃꯔꯝꯗꯤ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯁꯣꯏꯗꯅ ꯂꯤꯔꯛꯀꯅꯤ, ꯑꯗꯨꯅ ꯅꯣꯏꯗ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯕ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯂꯩꯔꯤꯕ ꯐꯠꯇꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯃꯥꯡꯍꯟꯈꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯈꯔꯁꯨ ꯂꯩꯔꯤ, ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯁꯣꯏꯗꯅ ꯂꯤꯔꯒꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯍꯥꯟꯅ ꯇꯧꯅꯕ ꯇꯧꯁꯤ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯃꯐꯝꯗꯨ ꯇꯧꯊꯣꯛꯂꯒ ꯌꯦꯡꯉꯨ, ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯄꯣꯠꯁꯛꯇꯨ ꯁꯤꯗ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯄꯨꯔꯛꯎ꯫ ꯖꯤꯇꯦꯟ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯏꯆꯨꯝ ꯇꯥꯐꯝꯗꯨꯗ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯁꯨ ꯎꯆꯥꯟꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩꯊꯛꯇ ꯆꯐꯨ ꯃꯆꯥ ꯑꯃ ꯊꯥꯡꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯆꯦꯡꯒ ꯊꯣꯏꯗꯤꯡꯒ ꯌꯥꯟꯁꯤꯟꯅꯗꯨꯅ ꯆꯥꯛꯂꯤꯕ ꯃꯩꯗꯨꯗ ꯐꯠ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯃꯥꯏꯕꯤ ꯌꯥꯏꯕꯤꯁꯅꯥ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯇꯧꯐꯝ ꯈꯪꯗꯕ ꯁꯥꯃꯦꯟ ꯑꯃ ꯐꯪꯂꯛꯏ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯥꯏꯕꯤꯁꯅꯥ ꯃꯥꯒꯤ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯄ꯭ꯔꯞ ꯂꯥꯎꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ, ꯏꯁ, ꯃꯥꯡꯂꯦꯗꯅ ꯁꯤꯗꯤ, ꯑꯩꯗꯤ ꯀꯝꯗꯧꯅꯤ, ꯁꯣꯏꯗꯅ ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯝꯂꯒꯅꯤ꯫ ꯍꯦ ꯌꯥꯏꯕꯤꯁꯅꯥ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ, ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ, ꯀꯅꯥꯅ ꯉꯝꯃꯤ ꯍꯥꯏꯕꯗꯣ꯫ ꯖꯤꯇꯦꯟ ꯂꯩꯕꯥꯛꯇꯨ ꯑꯁꯨꯝ ꯇꯧꯊꯣꯛꯄꯅ ꯆꯦꯔꯪ ꯑꯃꯨꯕ ꯑꯃꯗ ꯄꯣꯠꯁꯛ ꯈꯔ ꯌꯣꯝꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯛꯂꯝꯃꯤ꯫ ꯖꯤꯇꯦꯟ ꯁꯠ ꯂꯧꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯔꯦ ꯏꯃꯥ, ꯁꯤꯗ ꯄꯣꯠ ꯑꯃꯗꯤ ꯊꯦꯡꯅꯔꯦ꯫ ꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯅ, ꯂꯥꯛꯑꯣ, ꯁꯤꯗ ꯄꯨꯔꯛꯑꯣ, ꯏꯃꯥ ꯌꯦꯡꯒꯦ꯫ ꯖꯤꯇꯦꯟ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠꯇꯨ ꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯗ ꯄꯤꯔꯛꯏ꯫ ꯁꯨꯟꯗꯔꯤꯅ ꯆꯦꯔꯪ ꯑꯃꯨꯕꯅ ꯌꯣꯝꯁꯤꯜꯂꯤꯕꯗꯨ ꯀꯤꯁꯤ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯥꯇꯣꯟ ꯃꯆꯦꯠ ꯑꯃꯗ ꯃꯤꯒꯤ ꯃꯁꯝ, ꯌꯦꯇꯨꯝ ꯑꯃꯗꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯒꯤ ꯈꯨꯠꯅꯥꯎꯕꯤ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯪꯕꯥꯅꯕꯤꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯅ ꯂꯥꯛꯇꯨꯅ
ꯊꯨꯝꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯖꯤꯇꯦꯟꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ, ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯀꯅꯥꯅ ꯀꯝꯗꯧꯅ ꯇꯧꯔꯝꯂꯤꯕꯖꯥꯠꯅꯣ? ꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠꯇꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯄꯣꯠꯁꯛꯁꯤꯡꯗꯨ ꯃꯩꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯆꯤꯟꯗ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯥꯏꯕꯤ ꯌꯥꯏꯕꯤꯁꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯃꯃꯤꯠꯇꯨꯁꯨ ꯉꯛꯁꯪ ꯉꯥꯡꯅ ꯌꯥꯝꯅ ꯋꯥꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ꯫